ngasi phongkiba tongan tongan Manipuri siphongsing amasum thokiba thawdo wathokisingdagi maroibi ipausing myamna thamjagi ahanmada Sakhangdaba Singna Miyoi ani kidnap toukhre Ccpur district ki manungsanba Tolphai village amasum Songpi BB village dagi mi amamam ngasi ayuk pung anirom tabada Sakhangdaba Singna kidnap toukhre hadi Sakhangdaba Singna kidnap toukraba mi sing adudi Tolphai village dagi Zamkhogin say kuntraga mutu apok lekidraba thanglet hawkip amasum Songpi BB village dagi thangpok hawkip say kuntraga mga apok pa sauthang kawi source ki matungina Tolphai village dagi ngamkhogin bu mi marina phadana pukhiye aduga Songpi BB village dagi thangpok hawkip na Sakhangdaba mi ahumna phakibani phadana pukraba mi ani asigi lepham khangmangamdri Maraksida Sakhangdaba Singna phadana pukiba mi ani asi rescue tawnaba police na akan mamongda thabok lakhot pa hokhredi auto papa monang Sakhangdaba Singna makhong kaklamle tabade amna nuaitaba thawduam oina Punjab ki Taran district ki manungsana laiba mapam amada sik lining ba magi makhong Sakhangdaba Singna kaklamle hanis police ki mekedi ki phongdurakli police ki report matung ina khadar sahib town da laiba masai sei kuntraga ni thurom suraba Sukusian bu ngarang numidang Sakhangdaba Miyoi kharana masin atumba poaching season aduna attack sa thakibaga loinana maki makhong kakhalam kibani thawdo odra soklaba Sukusian hospital admit tawduna surgery ani pangthokre ma hauji khudong thiningai oidra haidi Taran district ki SP Gurmit Chawna phongdo khibada Sakhangdaba Singna attack sa tharambadagi soklaba police adu Bania village ta leiba dwar da thabuk tawbani Sakhangdaba Singna kakhraba ma ki makhong od haujik su thiba phangdri Thawdo asigi matangna police na case ma register tawkhibaga loinana mara laiba miyoi sing phanabagi damak thi humbagi thabak sathabaw khredi makhasa tarakpoina to papawmana Haura violence ka mari lainana Union Home Minister Amit Shah na Bengal gi governor gi wari sanakhre hawkhiba sagol sunumita Haura da pangthokpa Ram Navami procession ga mari lainana Kanglup ani gi marakta violence ko eba thawtok sing thokraba matung Union Home Minister Amit Shah na Bengal gi governor CB Ananda Bose amasum BJP state president Sukanta Majam Durga telephone gi kuthana wari sanakhibaga loinana state adugi law and order gi phibam control tonaba su khan khredi Kanglup ani gi marakta thokhiba violence ko eba thawdo aduna mara moiraga lambi gi nakana khamduna leiramba gari sing amadi dukan kya amanga thon khre Thawdo adu bu control tonaba sangsin kiba police na tonga kiba gari kharasu amanga da thokre Governor CB Ananda Bose thawdo thokphom da haktheng na satuna yengsina na ba sem sakhre amadi thawdo adu gi matang da marik sumber report ama Union Home Minister Amit Shah piraba yana le thawdo thokphom na masing yamlaba police personnel sing deploy tawkhibaga loinana violence ki thawdok sing aduda sienaba miyoi sing phana ba thibu humbi ki thabak sathabokre Haujuk Pawgi oina thawdo adura sienabani haiba miyoi kuntraga taruk police na phabangam khredi amoramda Haura da thokiba violence ki thawdo aduga mari lainana state adugi ruling party oriba Trinamool Congress amasum opposition da leriba BJP ga akan mamongda awai khumtawna khibaga loidana thawdo adu leibak thiba thawongna hairakli West Bengal ki Minister Mamta Banerjee na yaikai thingai bagi thawdok tu sienaba miyoi sing amata lemna tharoi haina phongdo khibaga loinana BJP na political gi khudong saba lawna bagi dama state aduda communal goeba pamda thawdok sing thona na bo hotnari haina su maral sirakli Mamta Banerjee na hiramasiga mari lainana phongdo khibada BJP gi khunek goeba miyoi sing state asida communal right thona na bo honari Ram Navami gi procession khulai pa miyoi sing yholakhiba lebak thibani BJP ki lusingba Sabendu adhikari na mangjona sem saraba violence ko eba thawdok sing adu thon khibin han samaral sikhiba loinana hiramesigi matang Prime Minister Narendra Modi ga unaduna wari sagani haikena su pausna makhatana sa phungdorakli makasa tarak poina to papaamna Lieutenant Governor na Delhi gi sakot thorang da ayet papina bo honaduna lakli Arvind Kejriwal Delhi gi Lieutenant Governor BK Sectionana Delhi gi yoga sala program gi makhara pangthok lamba free yoga class suspend tawraba matung Delhi gi Chief Minister Arvind Kejriwal na Lieutenant Governor gi thong adu bu yaning da phungdokhibaga loinana Delhi gi sakot thorang gi thabak thoram singda Lieutenant Governor na matam pumma da ayet papina bu honna dunu lakli haina moral sirakli Permission gi mamang na uwangang laduna Chief Minister Kejriwal na phungdokhibada Delhi da AAP gi lenga klakraba matung miyam na kudong saba kya lemna phangana na bo honna dunu lakli Adominama Center na Makugi Mahut Oina Tarakliba Lieutenant Governor BK Sectionana elected government na Pakaliba Tabak Thoram Sing Ayet Papina Bonari Delhi the AAP Gilingashina Miamda
mai unit khara lemna phangan ki ba du su lieutenant governor na muthana bu hona ba loina na Delhi gi oja sing mapale ba tha du training to hona na bu hona ba su ayet pa pi du na lakli masigi mathakta free yoga class lieutenant governor na khanghau du na thingjin ki bane mipung khudimakta kanaba piriba yoga class thingjin ki bigi maram lieutenant governor na miyam gi lenga asida khangalak palaitri yoga class asi kanai haiba khangbagi dama Punjab ta nauna hawdokre aduga Delhi gi oina kana khraba thauramasibu lieutenant governor na thingjin duna thamle Delhi da free yoga class lieutenant governor na thingjin ki basi leba asi gi prime minister Narendra Modi gi apama matung inani Delhi da leiriba AAP na lusingba lenga asibu matam pumda BJP na maithiba pina bohana tuna lakli Delhi da miyoi lising taraga thre numit khudingi yoga class sing yauduna lakli miyamna khwaidigi hena pamnariba lenga ki khongthang asibu lieutenant governor na matam pumda ayet papina bohana riba silebuk thibani adumainama Delhi da leiriba AAP gi lenga inthunaba BJP na hotnariba sikaidong mai pak pangamlo hensu Chief Minister Kerjewal na makhatana sa phongdorakli Atopa paw madana gari na thombadagi miyoi ani siri Madhya Pradesh ki Indore district ta khongjel yang na tharakhiba car amana miyoi kaya thomlambagi thagdokta miyoi ani sikhibaga loinana kharana as opana han kran su police ki makok thongbo official amana phongdorakli police ki report matungina thagdo si Indore district ki manung chanba Tejaji Sokpal district thokhibani CCTV footage amada khongjel yang na tharakhiba car ama gari masa tongduna lakhiba miyoi ani da ahan bi oina thongki madugi matung manakta leiramba miyoi khara su car aduna thongkhibani thagdo adura gari masa tongduna lakhiba miyoi ani khutakta lekhidabani soklaba miyoi sing hauji treatment sa thari ba asokpa sing manungda phibam lungna sokpa miyoi hum yawe hari Makasa tharak poina to papa amana nupi hatpa Bigyananda bu sibigi sarak pi yohaina CJM Bisnupur court thomjingkhre Masamaki nupi bu thangna yanuna tamthina hatkibaga mari lenana Bisnupur police na fakhiba thanga haisnam laikai digi haisnam Bigyananda sekuntra gomdoi apokpa laikhidraba Zemangol ngasi CJM Bisnupur gi court pothorakpada nupi myam thomjingkhre police ki sauna mungna ba thokre Mapu roibana tamthina hatkrabi nupi edugi maming ningthaujam ningol haisnam ongbi asa saikun gomde kawi asa gi mihat ka mari lainana sem khiba JSC against the killing of ningthaujam asa devi na sinduna ngasi ayuk pung tararam tabadi CJM Bisnupur gi court complex tamna nupi myamna asa gi mihat bianingde mihat pa Bigyananda shibigi serak pi nupi hat pa Bigyananda aiko gi khutta sinau haiba kholaw kya lauduna sangsilakpada Bisnupur police station OC and Dinesh na lusing nupi police yaw timga akan mamongna munakre JSC gi convener thoksam samungona pawmising dai JSC na talibi demand de mihat pa Bigyananda phangsi tawduna hatpa matungda siguma thawdo amuhana thoktana ba mari leina ba authority amadi lengang akan bisection thrang lokhatpa thani phawgi manungna sarsing thangatuna phangpham thokpa serak sapsana phanganba loinana jail da matam khara thamlaga thadorakpana nupi hatpa masing hengalakani mihat pa Bigyananda ahakpa serak pigadabnai ki apun manupi lok ANUL Bisnupur district ki advisor nganbin hai asagi miyada si Manipur kunagi nupi busingna bane sagi lisa satpa midana tawgada bane miyat Bigyananda phangsi tawduna hatpa natragna mapunji supa jail thamgada bane masagi nupi hatli haibi ki maral da ngasi court puthoki ba haisnam Bigyananda just na judicial custody da numit taraga mangani remand pikre ningsingba yabade miyada si thasigi kunga taruk ayuk pung taruk makhairom tarakpada Bisnupur police station ge manung sana laipa loktak pat ki ngaten mamai haina khangnaba mafam amagi phumda saba yum amada thokibani kona nupi myam thomjilakpa da ANUL Bisnupur district ki president L Ramo laikhidraba asagi mapam gi nupi singamadi JSC gi miyoi singsu saryakhi Makasa tharak poina to papaw mana BJP na Rahul Gandhi bu lauktunaraga miyam tinma mafamda tholaktana ba sahi ani jail thamnaba conviction pikhibani Congress lusingba Rahul Gandhi bu hokiba Mars kunga mari da Gujarat ki Surat laiba court amana sahi ani jail lainaba conviction pikhiba madi mathangi numita Lok Sabha gi member oibadagi disqualify tawkhiba loinana maki tar thadokhan khiba du BJP na Congress lusingba shibu lauktunaraga miyam tin mafamda tholaktana ba satakhiba thawong ni haina Manipur Pradesh Congress Committee ki General Secretary Haisnam Megachandra na phongdokre Bisnupur District Congress Committee na sinduna Nambol da leiba Nambol Block Congress Committee ki office ta pangthokiba pawgi mifam amada Megachandra hai leiba asi BJP na lengak pairakpadagi democracy leiraktre freedom of speech leiraktre Rahul Gandhi democracy bu ngangna satpulu singba mane leiba asi gi tola taraba miyam gi marupne maki imung asi
ꯃꯪꯂꯝꯆꯠꯇꯒꯤ ꯍꯧꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯕ ꯏꯃꯨꯡꯅꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯉꯥꯡꯈꯤꯕ ꯀꯌꯥ ꯑꯗꯨ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯇ ꯉꯥꯡꯕ ꯅꯠꯇꯦ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯃꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕꯅꯤ ꯕꯤꯖꯦꯄꯤꯅ ꯍꯥꯏꯋꯦꯒꯤ ꯀꯤꯂꯣꯃꯤꯇꯔ 12,000ꯒꯤ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯇꯦꯗꯤꯌꯝ ꯀꯌꯥ ꯂꯅꯥꯏ ꯀꯝꯄꯅꯤꯁꯤꯡꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯀꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯒꯧꯇꯝ ꯑꯗꯥꯅꯤꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯋꯥꯊꯣꯛ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯍꯟꯕꯗ ꯅꯠꯇꯅ CBIꯗ ꯁꯤꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯅꯅꯕꯒꯤꯗꯃꯛ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ BJPꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯝ ꯆꯝꯖꯕ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯂꯦ ꯃꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗꯤ ꯍꯤꯡꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯝꯊꯥꯛ ꯇꯧꯕꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯃꯠꯈꯤꯕ ꯂꯟ ꯊꯨꯝ ꯑꯃꯨꯛ ꯍꯜꯂꯛꯅꯕ BJP ꯂꯩꯉꯥꯛꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯡꯅꯧꯄꯥꯜ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯖꯥꯏꯚꯔꯠ ꯁꯩꯇ꯭ꯔꯘꯥ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯦꯡꯅꯧꯄꯥꯜ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯃꯤꯟꯂꯦꯟꯁ ꯃꯇꯦꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯅ ꯁꯧꯒꯠꯄ ꯑꯃꯗꯤ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯐꯤꯕꯝ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯈꯣꯡꯖꯪ ꯀꯌꯥ ꯂꯦꯞꯇꯨꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯀꯔꯅꯥꯇꯀꯥꯗ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯆꯨꯝꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯂꯂꯤꯠ ꯃꯣꯗꯤ ꯅꯤꯔꯕ ꯃꯣꯗꯤ ꯑꯗꯥꯅꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯄꯥ ꯀꯔꯣꯔ ꯀꯌꯥ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯤ ꯁꯥꯒꯩꯗ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯗꯤꯐꯦꯃꯦꯁꯟ ꯀꯦꯁ ꯊꯥꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧꯈꯤꯕ ꯃꯥꯔꯆ 23ꯗ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯂꯩꯅꯕ ꯀꯟꯚꯤꯛꯁꯟ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯗꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯣꯕꯨ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯆꯦꯛꯀꯤ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯁꯦꯝꯒꯠꯄ ꯆꯪꯏ ꯗꯣꯛꯇꯔ ꯀꯦ ꯁꯃꯉꯧ ꯎꯆꯦꯛꯀꯤ ꯃꯈꯜ ꯑꯃꯁꯨꯡ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯎꯃꯪ ꯋꯥꯃꯪ ꯁꯦꯝꯒꯠꯄ ꯆꯪꯏ ꯎꯆꯦꯛꯅ ꯄꯥꯝꯖꯔꯤꯕ ꯍꯦꯕꯤꯠ ꯑꯗꯨ ꯐꯪꯍꯟꯕ ꯇꯥꯏ ꯎꯆꯦꯛ ꯑꯌꯥꯝꯕꯅ ꯂꯩꯔꯤꯕꯁꯤ ꯐꯣꯔꯦꯁꯇꯅꯤ ꯌꯨꯝꯗ ꯂꯩꯕ ꯎꯆꯦꯛꯇꯤ ꯈꯔꯗꯅꯤ ꯑꯗꯨꯅ ꯐꯣꯔꯦꯁ ꯃꯔꯥꯡ ꯀꯥꯏꯍꯟꯕ ꯆꯪꯏ ꯐꯣꯔꯦꯁ ꯃꯔꯥꯡ ꯀꯥꯏꯔꯒꯗꯤ ꯎꯆꯦꯛꯀꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕ ꯎꯍꯩ ꯋꯥꯍꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯒ ꯂꯣꯏꯅꯅ ꯇꯤꯟ ꯀꯥꯡꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯋꯦꯠꯂꯦꯟꯗꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯠ ꯗꯣꯛꯇꯔ ꯈꯪꯉꯦꯝꯕꯝ ꯁꯃꯉꯧ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯝꯕꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔ ꯀꯦ ꯁꯃꯉꯧꯒꯤ ꯌꯨꯝꯗ ꯄꯥꯎꯆꯤ ꯑꯁꯤꯒ ꯎꯅꯗꯨꯅ ꯐꯣꯔꯦꯁꯠꯀ ꯎꯆꯦꯛꯀ ꯂꯩꯅꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯎꯆꯦꯛ ꯍꯥꯏꯕ ꯖꯤꯕꯁꯤ ꯎꯃꯪ ꯋꯥꯡꯃꯗ ꯂꯩꯖꯕ ꯖꯤꯕꯅ ꯑꯌꯥꯝꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯇꯃꯦꯡꯂꯣꯡꯗ ꯑꯃꯨꯔ ꯐꯦꯜꯀꯣꯟ ꯍꯥꯏꯗꯨꯅ ꯈꯨꯅꯨ ꯈꯔꯪ ꯍꯥꯏꯕ ꯎꯆꯦꯛ ꯑꯁꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛꯀꯤ ꯃꯊꯛꯇ ꯄꯥꯏꯔꯛꯂꯤꯕꯅꯤ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯀꯌꯥ ꯆꯪꯗꯕ ꯚꯔꯖꯤꯟ ꯐꯣꯔꯦꯁꯠ ꯑꯣꯏꯕꯒꯤꯅꯤ ꯇꯃꯦꯡꯂꯣꯡꯗ ꯕꯦꯝꯕꯨ ꯐꯣꯔꯦꯁꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯍ꯭ꯋꯥꯏꯠ ꯑꯦꯟꯁ ꯂꯩꯁꯧ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯃꯨꯔ ꯐꯦꯜꯀꯣꯟꯅ ꯄꯥꯝꯕ ꯆꯤꯟꯖꯥꯛꯇꯤ ꯂꯩꯁꯧꯅꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯂꯩꯕꯒꯤ ꯑꯃꯨꯔ ꯐꯦꯜꯀꯣꯟ ꯂꯩꯕꯅꯤ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯥꯛꯇꯥꯐꯝ ꯅꯤꯡꯊꯤꯅ ꯂꯩꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯎꯍꯩ ꯄꯥꯝꯕꯤ ꯃꯈꯜ ꯁꯨꯅ ꯊꯥꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒꯅꯤ ꯇꯤꯜ ꯀꯥꯡꯁꯨ ꯂꯩꯔꯅꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯨ ꯂꯩꯒꯅꯤ ꯀꯔꯤꯒꯨꯝꯕ ꯎꯃꯪ ꯋꯥꯃꯪ ꯁꯣꯛꯂꯛꯂꯒꯗꯤ ꯎꯆꯦꯛꯇꯁꯨ ꯁꯣꯛꯂꯛꯄ ꯇꯥꯕꯅꯤ ꯑꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯅꯤꯡꯊꯤꯅ ꯂꯩꯍꯟꯕ ꯆꯪꯏ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯐꯨꯗ ꯆꯦꯟ ꯁꯤꯁꯇꯦꯝ ꯂꯩ ꯑꯃꯅ ꯑꯃ ꯆꯥꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯇꯤꯟ ꯀꯥꯡ ꯆꯥꯔꯒ ꯍꯤꯡꯉꯤ ꯍꯪꯉꯣꯏꯗꯨ ꯂꯤꯟꯅ ꯑꯃꯨꯛ ꯆꯥꯔꯦ ꯂꯤꯟꯗꯨ ꯎꯃꯥꯏꯕꯤꯅ ꯑꯃꯨꯛ ꯆꯥꯔꯦ ꯑꯁꯨꯝꯅ ꯑꯔꯣꯏꯕꯗ ꯃꯤꯑꯣꯏꯕꯗ ꯇꯥꯗꯣꯏꯅꯤ ꯅꯦꯆꯔ ꯐꯣꯔꯦꯁꯁꯤ ꯐꯖꯅ ꯂꯩꯕ ꯃꯐꯝꯗꯗꯤ ꯅꯦꯆꯔ ꯐꯨꯗ ꯆꯦꯟ ꯁꯤꯁꯇꯦꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯐꯨꯗ ꯋꯦꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯤꯒꯤ ꯀꯃꯟ ꯑꯣꯏꯕ ꯃꯐꯝꯁꯤ ꯐꯨꯗ ꯋꯦꯕ ꯀꯧꯏ ꯐꯣꯔꯦꯁꯠ ꯑꯃ ꯂꯩꯕꯗ ꯃꯁꯤꯡ ꯂꯛꯉꯝꯗꯅ ꯐꯨꯗ ꯆꯦꯟ ꯂꯩꯒꯅꯤ ꯑꯗꯨꯅ ꯐꯣꯔꯦꯁꯠ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯔꯒꯗꯤ ꯐꯨꯗ ꯆꯦꯟꯁ ꯇꯠꯂꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 5 ꯍꯦꯟꯕꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ ꯑꯅꯤ ꯖꯤꯞꯁꯤ ꯑꯃꯒ ꯕꯣꯂꯦꯔꯣ ꯑꯃꯒꯁꯨ ꯁꯤꯁꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯟꯖꯪ 2.0 ꯃꯥꯏ ꯄꯥꯛꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯁꯤꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ ꯑꯅꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯀꯦꯖꯤ 5.148 ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯗ ꯕꯣꯂꯦꯔꯣ ꯑꯃꯒ ꯖꯤꯞꯁꯤ ꯑꯃꯒꯁꯨ ꯐꯥꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ
Sagol sunami ki numidang pung tara makhairam tabada tidim lambida Singat ki Chusampur tamna lone yadaba drugs sing puthok pusin tawgadore haiba yamna thajaba yaba pawma Chusampur district ki Singat PS ki OC inspector thangpu tonsingna phangmangki Paudi hek phangbaga panthadaba tawdana Chusampur district police ki ASP Shivananda survey ki supervision makhada OC Singana lulusingba police team amana sumsin bum kulla thomjilaga mafam adura lambi asar awok sing sek tawraga lekhi drugs sing adu witness oina be executive magistrate amasu yonki sarana numidang pung 13 makhairam tabada registration number thadaba amuba masugi dayogari masa amaga angang masugi activa amaga miyuenina thawraga lakpuki executive magistrate amasu misam kharki mamangda gari edu ningthina sektoki aduda angobo masugi lemon gi khaw anida brown sugar oigani singnaba drug yaw sapon case masing mathang shina saniga marfu taruka samaga nifugo homdaga yawonki drugs sing adu mafum adumakta arumba onbada kg 5.148 oiramki police ki team aduna miyueni edu fagat pagaloidna makoina haidorakpagi matungina ti thangmon lan sai kungani pan apokpa tuan sons kawi Hezol district ki Dailon village thanlon de duga amana Chusampur district ki New Lamka gi Bengnuam de gi Thangsumuan sei kuthra ka tru apokpa gaukhojam kawi haiba khangmangam khi makhata na makoin haidorak pagi matung ina haijang village ta bolero amaga gypsy amaga drug sing adu launaba ngairaga leramgan haiba su khangmangam khi police ki follow up action oina mafamaduda police team ama thomjilaga miyoi sing adu fana bonaki aduba miyoi sing adu police lakpagi sahum hana phangkhibana mafamaduda gari sing adu hundoklamlaga senkhiramle makoi sing adu athuba matamda fagalaba yai haidi pharaba miyoni adugi mathakta case ma register tawre haina su police ki powers na su makhatari adu hausi koina di myam powers su matanga se lusinjarage ma su myam puna no update ngamina se